Lakle lakle Inspector Tayai 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 Ahanmamaktada Inspector Tayai tabiriba simbu James Agrujamna taramlok chabaga loinana ikoknona khurumjari ngasi supuduna laksari Inspector Tayai lising amaga humpushuba tangka Waidigi sangba monodrama ama oriba Inspector Tayai bu support tobiriba punamaku hana ikai khumna jabuchari ngasigi tangkakta inaunoba tangkak ama puduna laksari ngasigi tangkak asigi maming accident ama karigidamak accident ama haina tholiba malay masida accident thodok kaya marom thoktuna miyoiba kaya gi punsi kaya mang adubu ngasigi wari asi accident ama karigidam to tholibano taminasi radha oh tare karino thabak chani haraga dum tawle dibo ya da tawbuni horena mo office atkhraga mo numidang do chak thonga chawdoi na aina ne pangnam kharasu lapu thoro kra hapaga cooker manung da thamama bane ado hauji kisu machet ma chabiro aduga horen halakpada insang na tai sadrasu pangnam du leiradi pangnam pamani na yare nangi chatkada bodu dum chalo aigi di kasu khalunu da horen tin fish ra keno ma torga ne thok kitang salaga lori ge torge adu hresu nungai te ba ai nungalaga dum laki ko karino nungalaga laktradi kadai de legi haino nati kadai de legi haino ba yare ba moi pabungna aingonda chingna base chingna grapon chingna da ba yada bani ne chingna ba haibase hek leiriba makai nungsiba legi dori ni ne chingna raktradi nungsiba mangi dori ne chingnari si senari si fatro natradi aina senadadi kanana senadoino nati mi atopana senani hairaba yare ba moi pahung yauna bi phaireng ture mingonda pangchingda chingnabada yare ke doge lores thengre aisho nang hana moktang saibok thimbiramaga aina office ta haido kharge tawon ado angang singdo ima khoi pabung khoi manakta bu leidi dubo nati kamai to rijano ba as kalen suti go oibadu da mapuga mabem manakta chatkani sinidan aina khara leiraga chatlo haiba bu yati handakti kalen suti su yamna sangna thadi ado lobiro rage na tawbane ba masidi numi su phayena fare yaris ado nang lusan be aba sasa loi lusalo ai saksa ko ma phatcharaga tholage ko yare ai loina thangdok charama bane yare nang yaurano haiwane nangi tawgodo thabak du tawroba nangne aina thabak si sonda sak chara phat tholokda adai dam lusandan le mate di sauduni ko yadre ba office hour yadre haibani ko yare ke doboge loina thangdok charama bane chabiro ba yare ai lo dom lo salmai ka bogok charaga ne ai se kondi kai to ri thamamagi nang pheng mo khorpa kem to ron ko nangi jo hana lo salo hana hoi magi sabum thu buje hana chagi aingonda dum pana leine aingonda mana ying chinba aingonda pana basina ba chumdi chumjan mana aingonda pana ri se aibu nungsi bagi kana matana sohaning na te angang ani suroba phawda hauji phawba aibu laisabi machadong koi pana dana koi sen dana asuk amna khanba majibu kaino khangde sidani ni ningolobi khoina yum pala kanda ipuruibagi masaigonda awaba punoma khangduna lei haribasi nungai bana sire da ko nungsana sariba karino khangde da hoje ke matamse kadai da bu leiraga potha ga da bano khangde da karino haina wasang mame laga nungsi da ka toroga karino moro atepaga petrek toroga charaga tap taina mahi thaksalaga ko pukai du kudu toroga karino manung ko chen chelaga leiba aduna phaga da khangde da isana isabu owa pi ba haiba dare ni ko maduna bu phadau male da ke dorge gangmai sir wafam mang ta hije sir good morning sir karino good morning ga namu to kholexi bo sir ahan good morning hai hodre sir gamai kari toroge sir aina medam ta bade karino isai do amotang sakpi o hairo bu hauji irang matas te kari isai no hoji bu isai ngangning go phawbor ga na tawsale ba ai ikai karino isai do sakta ba kuire karino khichi matang chamin haraga isai do yening holak le do na pi na muto sakpi o na hairo re sir yabu yarak pro kadai de gino da hauji oriba lan gi mong matau si da karino
रोमांस का लोइना मांगखरे करिनो रोमांस का लोइना पुंकंग कंगरे करिनो लेकर चले हैब्र के नोम हारे सर अदु नेना हाइद्रो सर अदु ओरसु करिनो अखोय मयाम नो मतंगी फमिनरगा करिनो उसोय उती गुंबा अदुगा खिसी गुंबा अदुम पकोरा गुंबा दुम सामिनरगे सर नो मतंगी दुम सकबुदी यादी याबनी सर गमई मतंग साद्रि हरावबो मतम मोइद अवाबा हाइबदुनि हुजि ओरिबस लोमी सिंगना क्याम वारी हमरोमदा नोमगी सुरग चाबा मीना क्याम वारी लुरबा तानफम असिदने हौजि लेबाकी ओरिबा मो मतोक्सि करिनो हाइबसु करि मत खंगति अस सर करि हाइगदमनो खंगदेदा सर करिनो जिरी रोमदसो हार मयाम करिनो लोइना नोखांग चाइरा लेय डिपार्टमेंट नदि करिनो अथुबा मतमदा मणिपुरदा पुसलनि हाइगमसे तवि सर हाइबनि डिपार्टमेंट सु पुसलनि एन हाइबनि वाथोक ओइरबा कुम अमगी हार हाइबा तारे मणिपुरदा लो पानबा याबा अपुनबा लोफम से हेक्टर लाख अमगा मरफुगा दरागा मंगा हाइबदि 1.95 मसिगी चांग असिदा लेय मसिगी मनुंगदा चिंगी लोफम ने हेक्टर लेरि सिलिसिंग हुमुद्रा मापन तंपाकी लोफम ने हेक्टर लाख अमगा दशमिक अमतरु मसिना ताकलिबदि मणिपुरगी तंपाकी लमदा लौ सिंगुबगी थबक तवी अदुगा लोफम सिंग असिदगी पुथोरकपा फौना सिंग अमसुंग तमदा लेरिबा मियाम पुनमक चामिने हाइबनि करिनोने सर अदुदि तंपाकता थाबा फौसिंग चिंगदा लेबा मिसिंगसु लोइना चाबा गमई नोइना चामिनरिबनि मसिदगी कोनददुना मपानदगी पुसलगा सुपुन्ना चामिनरिबनि सर मसिदबु करिनो तंपाकता मैतै सिंगदा थाबा फौदुसु लोइना कोइ मयाम चामिनरिबनि चिंगदा थाबा ओहे वहे मयाम तो नमुक तंपाकता मुक चामिनरिनि असुक नुंसिनख्रबा सिंग असि लोइना काउथोकनरगा तौरिसिबु सर खदुनिनि गमई चिंगी ओइना हुजिक लेरिबा लम लौफमसी हेक्टर लिसिंग सुपनतगी हुमुद्रा मापन खक्तनि अयामना नगागी एरियादा लौसिंग असि ले अदुगा कुकी फुरुकी ओइनादि लौ सिंगुबा तोरमबदु अयाम लोइना तोक्थोखरे मखोइदि पोपी थाबने हेना सेन फंगी हादना पोपी थाबरोमदा मियें लोइना संख्रेदना पुनमगा सिगी मथक्ता मणिपुरदा हुजिक लेरिबा मिसिंगी चांगदा मरफु रोमदि लौ सिंगु ओइबनने मसिदा सिनफम ओरिबन मसि पुनमक्सि मणिपुरदा लेरिबा मियाम पुनमना काउथोकनबगुम हेक्तव सर हाइरुरदि मीसिंगसे लौगा उदना पमंगदा नुंगाइरगा पलैदा लेबगा मानबै वानिको पाथोरदि चादा मरफु ओरदि एटी से लोइनमक लौ सिंगुबो ओरदि लौ सुदबा मीसिदि यामबजा नथिने सर गमई सरकार की थबक तौरी मिसे मी लाख अमा मखाइ फाबा नथिने अदुनिने सर अदुगा सर हुजिकति लौ उबिननबा अदुगा लौमीगी मसिंगसु अदुम हन्थरे अदुगा लौफमसु नोमा नोमगी सर करिनो दुकान साजामनि खंगदे करिं खंगदे लोइनमक तौखरेद सर करि हाइगदु खर लेरगदि सर लौ उबा याबा लमसिंग असे हेक्टर लाख अमरोम तमक ngai हौरगदरा अदुदि सर खर हंदरकदरा सर हंदरकदोरिबनि हौजिक पाबा होबा यारबनि मतम अमददि मणिपुरगी लौफमसिंग अस्ति पुथोकपा फौसी चेंगना यारि याखोंग थुमना चाबसु कोनरम हौजिकतिने सखोम चाउना हुपाइदु कोनदरबनि मीगी मसिंग खांगेन हेंगलकदुगा लौ उबा याबा लमना नोमा नोमगी पिसलकपना मरम ओरकांदा चाबदा मिपाल तांबा स्टेट अमा ओरेदना सेंट्रल गवर्नमेंट सेल तिंगदना मियामदा फंगलिबा नेशनल फूड सिक्योरिटी की चेंग मियामना मतम अमा हेक्टदा वांदुना चाबा याबा ओपन मार्केट की चेंग असे लेरमद्रगदि मणिपुरदा लेरिबा मियाम पुनमक चरा हेनबगी अवाबा सोइदना मायोकनरंगनि मतम अमदा मणिपुरदा लौरो अनिरक चाननबगी लौफमसे अयाम लौ उनरमी हौजिकति फनेयाम तोकनख्रे हौजिकसु लौ अनिरक चाबा मफम लेतबबुदि नथि लेइदे दुमक लेरि अदुबु मणिपुरगी लेंगांग अहेनबा मियेंग थंबीदब अमदि लौ उबगी लमदा सेल थादबगी चांग यामना नेमखिबना मरम ओरकांदा अनिरक लौ चावबा लोफोंग क्यामरुम नोंम नोंमगे सुम मांगसिलक्ले माना माना ngamlaktrabani na hingba ngamnananubagi damakta लौ उबगी महता अतोप लंबी अमा थिनरक असुमना लोइनमक लौ उब तोकनरकांदा मागी मागी कानारिबनि हाइदना सिनफाम अमदा सखिबा तारगदि मिपाल तांगबा हाइबदुदि सोइदनमकी ओइरनि लौमीसिंगना मखोइगी सिनफाम मांगसिलपगी मरोइबा मरमसु लौमीसिंगना पामबा मतमदा लबुक्तु इसिंग फंगनबा ngamdabasina ख्वाइदगी मरोइबा मन पंजाब कुंबा स्टेट सिंगदा कुंबी काले नाइदना लखोंग सिंगदि इसिंग सेलहनबा ngam मरमदुना पंजाब के लौमीसिंगदि पोथोक साथोक पुथोकपदा नथना सेल पाइबा अदुगा मियाम मरकता तिनबा ngam ngasi पंजाब ता लेबा मिसिंगना सेल नोमो नोमोगी पाइरकलबगी मरम अदुगा थबक तौबा मिदगी लौमीसिंगना हेना सेल पाइ मसिमक यूएसए हाइबदि अमेरिका दा तौरिबन सर अमेरिका की मतौदी यामना तमे हाइबु अमेरिका की लौमी ओइबगी मतौदी सुंतम तमद्रिसु करिगिनो सर गामai मिपुंग खुदिमक वादबा पाम नुंगाइबा अतेनबा यामना तेना नुंगाइबसे तुम पामी हाइतारे सर करी हाइगदबना खंगदेदा
ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯖꯥꯠꯅꯤꯅꯦ ꯁꯔ ꯃꯗꯨꯃꯛꯅꯤ ꯃꯅꯤꯄꯨꯔꯗ ꯂꯧ ꯎꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯃꯔꯨꯑꯣꯏꯅ ꯃꯦ ꯖꯨꯟ ꯊꯥ ꯃꯁꯤ ꯂꯧ ꯄꯥꯟꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯆꯥꯡꯁꯨ ꯅꯣꯡꯗꯝ ꯅꯥꯏꯔꯛꯈꯤꯗ꯭ꯔꯦ ꯏꯉꯥ ꯏꯉꯦꯟ ꯑꯗꯨꯒ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯡ ꯆꯨꯕ ꯍꯥꯏꯕꯗꯨ ꯎꯔꯛꯇꯕ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯤ ꯍꯟꯗꯛꯀꯤ ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯥꯜꯅ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯇꯨꯔꯦꯜ ꯄꯥꯅ ꯆꯦꯟꯈꯤꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯆꯦꯟꯕ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯇꯔ ꯄꯣꯂꯤꯁꯤ ꯁꯦꯝꯗꯕꯅꯤꯅ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨꯒ ꯅꯣꯡ ꯍꯥꯡꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯀꯪ ꯊꯣꯛꯄꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯛꯀꯗꯧꯔꯦ ꯅꯍꯥꯟ ꯃꯈꯩ ꯏꯁꯤꯡꯅ ꯄꯥꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯕ ꯏꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯏꯃꯥꯏ ꯂꯣꯏꯅ ꯍꯟꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯨꯟ ꯖꯨꯂꯥꯏ ꯊꯥꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯆꯨꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯦ ꯏꯀꯪ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤꯒꯤ ꯃꯃꯥꯡꯗ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯧ ꯄꯥꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯗꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯀꯠꯄ ꯍꯧꯔꯛꯂꯤ ꯑꯀꯨꯠꯄ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯂꯧ ꯄꯥꯟꯕ ꯌꯥꯔꯒꯁꯨ ꯑꯇꯣꯡꯕ ꯃꯐꯝꯁꯤꯡꯗꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯂꯩꯇꯕꯗꯒꯤ ꯂꯧ ꯄꯥꯟꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡ ꯑꯇꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯀꯨꯠꯄ ꯍꯥꯏꯕ ꯊꯤꯗꯅ ꯂꯧ ꯄꯥꯜꯍꯟꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯅꯣꯡ ꯇꯥꯗ꯭ꯔꯒꯁꯨ ꯂꯧ ꯄꯥꯜꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯒꯤ ꯏꯁꯤꯡ ꯂꯩꯔꯕꯅꯤꯅ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯑꯃꯗꯤ ꯀꯃꯥꯟ ꯑꯦꯔꯤꯌꯥ ꯃꯗꯨꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯁꯤꯡ ꯆꯤꯡꯍꯟꯒꯗꯕꯅꯤ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯁꯦꯟꯊꯪ ꯄꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯏꯁꯤꯡ ꯆꯤꯡꯅꯅꯕ ꯄꯝꯁꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯁ꯭ꯀꯤꯝ ꯀꯌꯥꯗ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨꯒ ꯁꯦꯜ ꯀꯌꯥ ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯦꯟꯇꯔꯒꯤ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯁꯤꯡ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨ ꯉꯝꯕ ꯍꯧꯅꯗꯦ ꯑꯁꯤꯒꯨꯝꯅ ꯁ꯭ꯀꯤꯝ ꯑꯗꯨ ꯍꯥꯠꯇꯣꯛꯄꯒ ꯆꯞ ꯃꯥꯟꯅꯅꯁꯨ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯇꯔ ꯄꯝꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯃꯤꯁꯤꯡꯗ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯧꯁꯤꯟꯒꯗꯕꯅꯤ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯈꯤꯗꯕ ꯑꯣꯏꯔꯒꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯦꯌꯥꯔꯤꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯧ ꯄꯥꯟꯕꯒꯤ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯍꯟꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯧ ꯄꯥꯟꯕ ꯉꯝꯅꯅꯕ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯐꯪꯍꯟꯕꯒꯤ ꯄꯝꯁꯤꯡ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯂꯩꯔꯤꯗꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯧ ꯄꯥꯜꯂꯕ ꯂꯧꯐꯝꯁꯤꯡꯗ ꯆꯥꯏꯒꯗꯕ ꯌꯨꯔꯤꯌꯥ ꯂꯧꯃꯤꯁꯤꯡꯒꯤ ꯊꯣꯡꯒꯥꯜꯗ ꯃꯗꯨ ꯂꯩꯉꯥꯛꯅꯅꯦ ꯍꯦꯛ ꯌꯧꯍꯟꯐꯝ ꯊꯣꯛꯄ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯐꯝ ꯊꯣꯛꯏ ꯖꯤꯔꯤꯕꯥꯝꯗ ꯅꯣꯡꯈꯥꯡ ꯆꯥꯏꯔꯒ ꯊꯝꯂꯤꯕ ꯌꯨꯔꯤꯌꯥꯁꯤꯡ ꯌꯥꯝꯅ ꯌꯥꯡꯅ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯒ ꯂꯧꯃꯤꯁꯤꯡꯗ ꯌꯧꯍꯟꯕꯗꯨꯅꯤ ꯆꯨꯝꯅꯗꯒꯤ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯕ ꯋꯥꯍꯩꯅ ꯍꯥꯏꯕꯗꯤ ꯀꯥꯟꯅꯔꯣꯏ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯕꯗꯨꯅꯤ ꯃꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯂꯧꯃꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯉꯝꯕ ꯂꯧꯃꯤꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯕ ꯂꯧꯃꯤꯒꯤ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯉꯝꯕ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯇꯤꯛ ꯆꯥꯅ ꯁ꯭ꯇꯣꯔꯦꯖ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯆꯥꯎꯈꯠꯂꯛꯀꯅꯤ ꯁꯦꯟ ꯄꯥꯏꯈꯠꯂꯛꯀꯅꯤ ꯃꯁꯤꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯗ ꯃꯤ ꯑꯣꯏꯕ ꯉꯝꯃꯛꯀꯅꯤ ꯁꯦꯜ ꯄꯥꯏꯔꯛꯇ꯭ꯔꯕꯗꯤ ꯃꯤꯁꯤꯡ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯀ꯭ꯔꯥꯏꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤ ꯑꯗꯨꯅꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤꯁꯨ ꯏꯊꯧ ꯍꯦꯟꯒꯠꯂꯤ ꯑꯁ ꯑꯗ ꯇꯥꯏꯌꯦ ꯁꯔ ꯃꯗꯨꯗ ꯑꯗꯨꯝ ꯍꯥꯏꯒꯩ ꯍꯥꯏꯔꯨꯔꯒ ꯄꯨꯂꯤꯁꯇ ꯑꯗꯨꯝ ꯇꯥꯕꯅꯤ ꯄꯨꯂꯤꯁꯁꯦ ꯂꯩꯇꯕꯁꯨ ꯌꯥꯗꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯔ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯣꯡ ꯅꯪꯅ ꯇꯥꯕꯤꯗꯣꯔꯤꯕ꯭ꯔꯥ ꯇꯥꯕꯤꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯍꯥꯔ ꯐꯪꯉꯤꯒ ꯐꯪꯗꯦꯒ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤꯗꯣ ꯁꯣꯝꯗꯅ ꯀꯔꯤꯅꯣ ꯑꯁ ꯈꯪꯗꯦꯗ ꯁꯔ ꯀꯔꯤꯅꯣ ꯁꯔ ꯑꯗꯨꯗꯤ ꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯦ ꯁꯔ ꯑꯩꯈꯣꯏꯅꯤꯅꯕꯨ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯃꯤ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯅꯤ ꯑꯁ ꯈꯪꯗꯦꯗ ꯁꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯝ ꯆꯦꯟꯁꯤꯟꯐꯝ ꯅꯠꯇ꯭ꯔꯗꯤ ꯁꯔ ꯁꯤꯗꯕꯨꯗꯤ ꯀꯅꯥꯅ ꯁꯤꯅꯦꯃꯥꯒꯤ ꯇꯤꯀꯦꯠ ꯀꯛꯀꯦꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯤ ꯑꯣꯏꯔꯣꯅꯤ ꯁꯔ ꯒꯥꯡꯃꯩ ꯁꯔ ꯋꯥꯔꯤ ꯐꯥꯎꯕ ꯁꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯗꯤ ꯀꯔꯤꯅꯣ ꯁꯔ ꯀꯝꯄ꯭ꯂꯦꯟ ꯇꯧꯐꯝꯅꯤꯅ ꯍꯥꯏꯖꯕꯅꯤꯗ ꯁꯔ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯆꯤꯅꯣ ꯀꯔꯤꯅꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ ꯀꯔꯤꯅꯣ ꯁꯣꯝꯗ ꯁꯔ ꯑꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯁꯔ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯁꯔ ꯀꯔꯤ ꯑꯦꯛꯁꯤꯗꯦꯟꯅꯣꯅꯦ ꯅꯠꯇꯦ ꯀꯅꯥ ꯀꯝꯗꯧꯕꯅꯣ ꯑꯁꯤꯗ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯗꯧ ꯊꯣꯡꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯁꯣꯝ ꯅꯠꯇꯦ ꯁꯣꯝꯕꯨ ꯑꯦꯖꯃꯥ ꯅꯥꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯕ꯭ꯔꯣ ꯅꯠꯇꯦ ꯁꯔ ꯐꯤꯕꯝꯗꯨ ꯌꯥꯝꯅ ꯁꯣꯛꯍꯧꯕ ꯑꯗꯨꯗ ꯁꯔ ꯒꯥꯔꯤꯗꯨꯗꯤ ꯃꯈꯥꯔꯣꯝꯗ ꯀꯟꯅ ꯍꯤꯠꯇ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯁꯔ ꯑꯗꯨꯗꯤ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯁꯔ ꯒꯥꯔꯤ ꯅꯝꯕꯔꯒ ꯑꯃꯇ ꯈꯪꯕ ꯅꯠꯇꯦꯗ ꯍꯦꯛꯇ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯀ꯭ꯔꯣꯡꯅꯦ ꯇꯧꯔꯒ ꯁꯔ ꯍꯦꯛꯇ ꯂꯩꯊꯣꯛꯎꯕ ꯀꯥꯟꯗꯗꯤ ꯒꯥꯔꯤꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯍꯦꯛꯇ ꯅꯨꯄꯤ ꯑꯃ ꯇꯥꯔꯒ ꯍꯦꯛꯇ ꯂꯩꯍꯧꯕ ꯒꯥꯔꯤꯗꯨ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯍꯤꯠꯇ꯭ꯔ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯁꯔ ꯑꯁ ꯄꯥꯏꯔꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯝ ꯀꯔꯤꯅꯣ ꯌꯥꯡꯅ ꯑꯗꯨꯝ ꯍꯦꯛꯇ ꯀꯟꯅ ꯊꯧꯔꯒ ꯍꯦꯛꯇ ꯒꯥꯔꯤꯁꯦ ꯄꯨꯁꯇꯨꯅ ꯃꯈꯥꯔꯣꯝꯗ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯒꯥꯔꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯔ ꯒꯥꯔꯤꯗꯨꯗꯤ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯒꯥꯔꯤꯅꯤ ꯁꯔ ꯅꯝꯕꯔꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯔ
ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯇꯣꯡꯕ ꯃꯤ ꯀꯌꯥ ꯇꯣꯡꯈꯤ ꯑꯗꯨꯒ ꯃꯤ ꯃꯁꯛ ꯈꯪꯕ ꯁꯥꯔ ꯑꯩ ꯏꯊꯟꯗ ꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯇꯟ ꯆꯥꯗꯅ ꯑꯌꯨꯛꯀꯤ ꯁꯨꯝ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯒ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯐꯥꯕ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦꯅ ꯐꯠ ꯐꯠ ꯂꯩꯊꯣꯛꯑ ꯌꯦꯡꯅꯔꯨꯀꯥꯟꯗ ꯒꯥꯔꯤꯗꯣ ꯎ ꯑꯃꯗ ꯊꯦꯡꯖꯟꯕꯩ ꯃꯈꯣꯟꯒ ꯃꯥꯜꯂꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯤꯗꯨꯗ ꯊꯣꯝꯖꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯝꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯔꯣꯛ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯛꯄ꯭ꯔꯥ ꯑꯁ ꯀꯔꯤꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯔ ꯅꯨꯄꯤꯗꯣ ꯑꯁ ꯐꯤꯕꯝ ꯌꯥꯝ ꯆꯥꯍꯧꯗ꯭ꯔꯦ ꯁꯥꯔ ꯀꯔꯤꯃꯇ ꯃꯤꯍꯨꯜꯒ ꯑꯝꯇ ꯐꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯑꯣꯝꯁꯟꯅꯔꯒ ꯌꯦꯡ ꯂꯩꯍꯧꯔꯕꯅꯤ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯆꯠꯅꯅꯕ ꯇꯧꯁꯤ ꯉꯥꯎꯃꯩ ꯁꯥꯔ ꯒꯥꯔꯤ ꯊꯧꯗꯣꯔꯛ ꯐꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯁꯣꯝꯁꯨ ꯆꯠꯄ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯇꯧꯖꯔꯤ ꯁꯥꯔ ꯑꯩ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯃꯆꯥ ꯊꯝꯃꯝꯃꯦ ꯁꯥꯔ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯁꯥꯔ ꯑꯩ ꯃꯐꯝꯗꯨ ꯇꯥꯛꯆꯔꯒꯦ ꯁꯥꯔ ꯐꯅꯤ ꯐꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ ꯉꯥꯎꯃꯩ ꯁꯥꯔ ꯂꯩꯖꯔꯦ ꯁꯥꯔ ꯆꯠꯁꯤ ꯐꯅꯤ ꯁꯥꯔ ꯑꯁ ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯃꯥꯏꯁꯦ ꯕꯦꯒꯁꯨ ꯑꯃ ꯌꯥꯎꯒꯨꯝ ꯇꯧꯔꯤꯅꯤ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯗꯤ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯄꯣꯠ ꯆꯩꯁꯦ ꯄꯥꯏꯕ ꯌꯥꯔꯣꯏꯅꯦ ꯑꯁ ꯃꯌꯥꯝ ꯀꯔꯤꯝꯇ ꯄꯥꯏꯕꯤꯔꯨꯅꯨꯀꯣ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯋꯥ ꯊꯣꯛꯀꯅꯤꯀꯣ ꯃꯌꯥꯝ ꯇꯨ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯒꯥꯔꯤ ꯅꯝꯕꯔꯁꯨ ꯈꯪꯍꯧꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯒꯥꯔꯤ ꯊꯧꯔꯤꯅꯦꯅ ꯀꯟ ꯊꯧꯅꯈꯤꯕꯁꯤꯅ ꯃꯤꯁꯤꯡꯁꯦ ꯁꯣꯔꯣꯛꯀ ꯂꯥꯟꯊꯣꯛꯄ ꯅꯪꯕꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ ꯂꯋꯥꯏ ꯀꯨꯝꯊꯔꯣ ꯃꯌꯥꯝꯁꯦ ꯈꯔ ꯊꯩꯗꯣꯛꯂꯣ ꯐꯅꯤ ꯁꯥꯔ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯃꯌꯥꯝ ꯈꯔ ꯊꯩꯗꯣꯛꯄꯤꯁꯦ ꯈꯔ ꯊꯩꯗꯣꯛꯄꯤꯁꯦ ꯑꯁ ꯁꯥꯔ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯥꯜꯂꯦ ꯁꯥꯔ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯖꯔꯒ ꯁꯥꯔ ꯌꯥꯔꯦ ꯉꯥꯎꯃꯩ ꯁꯟꯇꯣꯁ ꯁꯥꯔ ꯑꯀꯣꯏꯕꯁꯤꯗ ꯇꯥꯔꯤꯕ ꯇꯌꯥꯔ ꯃꯥꯔꯛ ꯑꯗꯨꯒ ꯃꯐꯝꯁꯤ CCTVꯒ ꯂꯩꯕꯤꯌꯨ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯒꯤ CCTV ꯂꯩꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯥꯔ ꯑꯩꯒꯤ CCTV ꯑꯃꯗꯤ ꯂꯩ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯒꯥꯔꯤꯁꯤꯅ ꯊꯧꯈꯤꯕ ꯃꯈꯥꯔꯣꯝꯒꯤ ꯁꯥꯏꯠꯇꯨ ꯈꯛ ꯎꯕ ꯁꯥꯔ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯊꯦꯡꯕꯗꯤ ꯁꯥꯔ ꯃꯁꯤꯃꯗꯤ ꯎꯗ꯭ꯔꯦ ꯁꯥꯔ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯅ ꯐꯖꯅ ꯎꯍꯧꯕ ꯀꯅꯥ ꯂꯩꯕꯒꯦ ꯁꯥꯔ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯂꯣꯏꯅ ꯎꯖꯍꯧꯏ ꯑꯗꯨꯕꯨ ꯁꯥꯔ ꯗꯥꯏꯔꯦꯛ ꯊꯣꯝꯕꯗꯤ ꯑꯩꯈꯣꯏ ꯎꯖꯍꯧꯗ꯭ꯔꯤ ꯒꯥꯔꯤ ꯃꯈꯣꯟꯁꯤ ꯇꯥꯔꯛꯄꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛ ꯌꯦꯡꯕ ꯃꯇꯝꯗ ꯒꯥꯔꯤꯁꯤꯅ ꯀꯟꯅ ꯃꯍꯥꯛꯁꯤ ꯃꯈꯥꯔꯣꯝꯗ ꯊꯧꯈꯤꯕꯅꯤ ꯁꯥꯔ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯁꯤꯅ ꯊꯣꯝꯕ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯥꯔꯤꯗꯨꯒꯤ ꯃꯆꯨꯗꯤ ꯁꯤꯜꯚꯔ ꯃꯆꯨꯅꯤ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯅꯝꯕꯔꯗꯤ ꯁꯥꯔ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯊꯧꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯎꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯒꯥꯔꯤ ꯅꯝꯕꯔꯗꯨ तसेंना हाबदो माइदि यावदब्रा हजिकानगी गाड़ी अनौबो लैरगा नंबर थादबा तो ओदिब्रा खंगद्रे सा याम थागतचरी मयाम पुनमक संतोष सर मागी बेग तो हांगतो सर हांगतो सर सर मागी से गुली खरमदि याव सर गुली हाबदि सर माई मेडिकेशन अतोपा अनाबगी सर मागी आधार कार्ड याव करी आधार कार्ड मम्मी करी सर मागी मम्मी से राधा राधा अदुगा मागी एड्रेस सर सिदिदा इरिसे वाइप ऑफ टिकेन ओके अदुदी अतोबा मागी करी याव सर मागी मोबाइल फोन से यावरी ओके अदुदी युंगी नंबर नत्रगा कॉल तौरम मीसिंगदा अदुगा माके मरमदा अकुपा मरेन डिटेल्स खंबा यान अदुदी एम्बुलेंस पाव पीग्रो फनी सर थोलिबा थोदोक्सी हिट एंड रन गाड़ी न थोमजिलंबा अदुगा चेनखिब लेबासिदा गाड़ी थौनरिबा मीसिंग असि वाखलोनसि अंगपनि सरोगसि मखोइगिनिसिन लंबिदे चलिबसिंग असिसु करिमता ममल लेतबगी मोंगदा कन्ना थौद्रबसु तपना थौबदा दुमक यौगदबा पंथोंग अदुगिदमक्ता हानबा तानाबा नत्रगा हाना यौइ हरगा मना फंगदबा करिसु लेबनति अदुबु अंगपनि लमदम असिददि अैगी गाड़ी फजै हैबगी ताकलिब्रा अै गाड़ी थौबा है हैबा ताकलिब्रा करिगुम वाखल अमता खनबा नथि अैना थौरिबा गाड़ी सिदा अंगांग अमा मी अमा नत्रगा सा अमा चेनसिलकनि हुई अमा हौदोंग अमा तक्कनि हैबगी वाखलोन करिमता लेबा नथि माना चेक्सिंद्रबदि महाक मसामकपुस थवाई मांगदर मालेमगी ओइना एवरी सेकेंड खुदिमक एक्सीडेंट अमम थोकलिबन मसिनानि मालेमदा लेरिबा मिपुम खुदिमना यु थकलुरगा गाड़ी थौबा मदुना मोहेन साथि अदुबु ngasiगी सिदि अयुक्तन थरुलिबा मिदु यू थकपा मी अमदि अयुक्सिददि ओइरंगदबदि मानते सर एम्बुलेंस लाखरे सर फरे दुदि असिबा मसा पोस्टमार्टमगी दमक थाकिबना फरे अदुगा अखोइसु इमुंगदा पावसे पिकिननबा संतोष सर अै फोन तौजखरगे सर फरे फोन तौग्रो हॉस्पिटल दा पोस्टमार्टम लोइर मतुंगदा थवाई याउद्रबा हक्चांग मदु लौबा यानि हाइख्रो फरे सर अै हाइजखरगे
ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯁꯣꯔꯣꯛꯇ ꯆꯠꯂꯤꯅꯦꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯑꯗꯨꯝ ꯆꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯨꯡꯗ ꯇꯛꯀꯗꯕꯒꯤ ꯍꯥꯠꯀꯗꯕꯒꯤ ꯂꯩꯕ ꯃꯌꯥꯝꯁꯤꯅꯀꯣ ꯃꯃꯥꯡꯗ ꯀꯔꯤꯅꯣ ꯈꯔ ꯇꯥꯡꯕ ꯒꯥꯔꯤ ꯑꯃ ꯊꯧꯔꯗꯤꯀꯣ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗꯒꯤ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯀꯔꯤꯅꯣ ꯑꯍꯣꯡꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯟꯒꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯂꯝꯕꯤꯒ ꯄꯤꯗꯕꯖꯥꯠꯅꯤ ꯈꯤꯇ ꯍꯦꯟꯒꯠꯆꯒꯦꯒ ꯍꯥꯏꯔꯨꯔꯗꯤꯀꯣ ꯑꯁ ꯃꯔꯨꯑꯣꯏꯅ ꯈꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯍꯥꯏꯕꯕꯨ ꯍꯩꯇꯦꯅꯦ ꯒꯥꯔꯤꯗ ꯐꯣꯔꯆꯨꯅꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯔ ꯑꯁ ꯑꯗꯨꯒ ꯈꯔ ꯆꯥꯎꯕꯁꯤꯡꯗꯣ ꯒꯥꯔꯤ ꯂꯥꯛ 20 15 ꯄꯤꯕꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯗꯗꯤ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯔ ꯒꯥꯃꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕꯗꯣ ꯑꯁꯥꯎꯕ ꯑꯣꯟꯕ ꯌꯥꯎ ꯒꯥꯔꯤ ꯍꯣꯔꯣꯟ ꯈꯣꯡꯕꯗ ꯈꯤꯇꯪ ꯂꯥꯛꯆꯒꯦ ꯈꯤꯇꯪ ꯊꯩꯗꯣꯛꯄꯤꯌꯣ ꯍꯥꯏꯅ ꯂꯧꯗꯦ ꯎꯁꯤꯠꯇꯕꯒꯤ ꯍꯣꯔꯣꯟ ꯈꯣꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯗꯣ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯒꯥꯔꯤꯗꯨ ꯍꯟꯗꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯑꯍꯣꯡꯕ ꯒꯥꯔꯤ ꯊꯧꯔꯝꯂꯕꯗꯤ ꯇꯨꯡꯗꯒꯤ ꯍꯧꯅ ꯍꯣꯔꯣꯟ ꯈꯣꯡꯖꯜꯂꯒ ꯑꯩꯈꯣꯏ ꯍꯦꯟꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯟꯒꯠꯂꯒ ꯃꯥꯡꯗ ꯇꯞꯅ ꯊꯧꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯔ ꯂꯝꯗꯝ ꯑꯁꯤꯗꯤ ꯒꯥꯔꯤꯗ ꯅꯤꯁꯥ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯁ ꯁꯔ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ ꯁꯔ ꯁꯤꯗꯩꯗꯗꯤ ꯑꯃꯅ ꯁꯤꯗ ꯇꯥꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯁ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯗꯨ ꯁꯔ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯁꯔ ꯒꯥꯃꯩ ꯃꯁꯤꯗꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕꯁꯤꯡꯁꯨ ꯒꯥꯔꯤꯅ ꯃꯊꯟꯇ ꯊꯩꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯇꯨꯡꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏꯁꯤ ꯃꯥꯡꯍꯟꯕ ꯌꯥꯏꯀꯣ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩꯗꯨ ꯂꯥꯞꯅ ꯀꯥꯞꯅꯔꯕꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯅꯩ ꯑꯗꯨꯕꯨ ꯏꯅꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨꯒꯨꯝꯅ ꯌꯥꯡꯅ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯊꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯈꯖꯤꯛꯇꯪ ꯇꯧꯕꯁꯤ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯈꯜꯂꯤ ꯑꯁ ꯆꯨꯝꯃꯤꯅꯤ ꯁꯔ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁꯔ ꯃꯄꯨꯔꯣꯏꯕ ꯄꯥꯏꯔꯦ ꯁꯔ ꯀꯔꯤ ꯃꯄꯨꯔꯣꯏꯕ ꯄꯥꯏꯔꯦ ꯍꯥꯏꯕ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯕꯨ ꯄꯨꯂꯤꯁꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯅꯤ ꯄꯨꯂꯤꯁꯅꯤ ꯁꯔ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤ ꯔꯥꯙꯥ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯔꯥꯙꯥꯕꯨ ꯀꯔꯤꯅꯣ ꯃꯥꯗꯤ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯑꯉꯥꯡꯈꯩꯁꯨ ꯁꯔ ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯔ ꯃꯁꯤ ꯍꯤꯠ ꯑꯦꯟ ꯔꯟ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯄꯗ ꯒꯥꯔꯤꯒꯨꯝꯕꯅ ꯊꯣꯝꯃꯝꯃꯒ ꯒꯥꯔꯤꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤ ꯃꯤꯌꯥꯝꯅ ꯎꯅꯔꯛꯄꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯖꯔꯝꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯔꯥꯙꯥꯕꯨ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯔ ꯀꯔꯤꯅꯣꯅꯦ ꯃꯉꯣꯟꯗ ꯀꯔꯝꯕ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯑꯗꯨꯒ ꯒꯥꯔꯤꯁꯨ ꯃꯁꯛ ꯈꯪꯍꯧꯗꯕ ꯒꯥꯔꯤꯁꯨ ꯆꯦꯟꯈ꯭ꯔꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯕꯨ ꯁꯔ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯁꯔ ꯃꯗꯨ ꯔꯥꯙꯥ ꯑꯣꯏꯔꯝꯃꯣꯏ ꯁꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯣꯝꯒꯤ ꯅꯝꯕꯔꯁꯤꯁꯨ ꯁꯣꯝꯒꯤ ꯂꯣꯏꯅꯕꯤꯅ ꯄꯥꯏꯕ ꯐꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯆꯕꯅꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯖꯔꯝꯒꯦ ꯃꯣꯛꯇ ꯂꯥꯛꯑꯒ ꯑꯗꯣꯝꯅ ꯃꯁꯛ ꯑꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯥꯏ ꯀꯥꯔꯠꯇ ꯍꯥꯏꯕꯗꯤ ꯑꯙꯥꯔ ꯀꯥꯔꯠꯇ ꯌꯥꯎꯔꯝꯕꯁꯤ ꯑꯗꯣꯝꯒꯤ ꯃꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯡ ꯌꯥꯎꯔꯝꯃꯅꯤ ꯔꯥꯙꯥ ꯍꯥꯏꯅ ꯊꯥꯔꯛ ꯑꯗꯨꯒ ꯋꯥꯏꯞ ꯑꯣꯐ ꯇꯤꯀꯦꯟ ꯑꯗꯣꯝ ꯇꯤꯀꯦꯟ ꯃꯥꯅꯤ ꯁꯔ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯁꯔ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯇꯠꯇꯅ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏ ꯄꯨꯖꯔꯝꯃꯒꯦ ꯑꯩꯈꯣꯏꯒ ꯎꯅꯔꯒ ꯑꯗꯣꯝꯅ ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯈꯣꯝꯒꯠꯆꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯍꯧꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯎꯍꯧꯕꯅꯤ ꯒꯥꯔꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯆꯦꯟꯈꯤ ꯍꯥꯏꯕꯅꯤꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ CCTVꯗ ꯑꯩꯈꯣꯏ ꯌꯦꯡꯈꯤꯒꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ CCTVꯗ ꯌꯦꯡꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯆꯠꯈꯤꯕꯗꯤ ꯎꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯊꯣꯝꯕꯗꯤ ꯎꯗꯦ ꯑꯃꯔꯣꯝꯗꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯌꯥꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯐꯔꯦ ꯁꯔ ꯀꯔꯤ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯄꯥꯎꯁꯤ ꯇꯥꯔꯒ 이니목 이거목도 혹시 미세하게 파리사 아이 호스피탈도 소인들을 락자르게 아이 호스피탈도 소인들을 락자르게 어디디 아이 그 호스피탈 등 가자는 뭐 सर आधा करीनो नुपा हमलाइसे सर असी ओरमने सोमदा लापियो सोमदा
ꯁꯥꯔ ꯑꯩ ꯇꯤꯀꯦꯠ ꯁꯥꯔ ꯔꯥꯙꯥꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯆꯞ ꯆꯥꯕꯗꯤ ꯊꯧꯗꯣꯛꯁꯤ ꯎꯍꯧꯕ ꯅꯠꯇꯦ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯩꯊꯣꯛꯑ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯁꯣꯔꯣꯛꯇ ꯅꯨꯄꯤꯁꯦ ꯇꯥꯔꯝꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨꯅ ꯃꯈꯥꯔꯣꯝꯗ ꯊꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯟꯕ CCTVꯒꯤ ꯑꯩꯈꯣꯏ DVR ꯆꯦꯛ ꯇꯧꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯗꯤ CCTVꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯝꯍꯥꯡ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯑꯃꯅ ꯃꯤ ꯑꯃ ꯊꯣꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯊꯣꯝꯖꯤꯟꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯊꯣꯝꯖꯤꯜꯂꯒ ꯆꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯋꯦꯗ ꯃꯍꯥꯛ ꯄꯥꯛ ꯆꯠꯀꯟꯗꯦ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯈꯨꯂꯛ ꯅꯠꯇ꯭ꯔꯒ ꯂꯩꯔꯛ ꯅꯠꯇ꯭ꯔꯒ ꯌꯨꯝꯂꯛ ꯐꯥꯎꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯂꯦ ꯁꯥꯔ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯔꯛꯄꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯃꯈꯣꯏꯒꯤ ꯃꯊꯧꯒ ꯃꯕꯦꯟꯒꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯁꯥꯔ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯦꯛ ꯇꯦꯛ ꯇꯧꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯏꯆꯥꯁꯤꯡ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯍꯣꯠꯅꯕꯅꯤ ꯁꯥꯔ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯧꯔꯨꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯊꯣꯛꯂꯕꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯁꯥꯔ ꯃꯁꯤꯕꯨ ꯃꯪꯗ ꯇꯥꯏꯕꯪ ꯂꯩꯕ ꯁꯥꯔ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛꯁꯦ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯃꯝ ꯊꯣꯛꯏ ꯑꯗꯨꯒ ꯁꯦꯀꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥꯃꯔꯣꯝ ꯁꯤꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯤ ꯊꯣꯝꯂꯝꯕꯒ ꯆꯦꯟꯈ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯈꯣꯏꯅꯗꯤ ꯁꯣꯏꯗꯅ ꯉꯝꯈꯤꯕꯗꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯏꯕꯤꯗꯦꯟꯁ ꯑꯃꯈꯛ ꯆꯪꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯌꯨꯝꯁꯤꯡ CCTV ꯄꯥꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯈꯪꯅꯔꯦ ꯑꯗꯨꯕꯨ CCTV ꯄꯥꯜꯂꯕꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯍꯟꯗꯕ ꯒꯥꯔꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯣꯝꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒꯁꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯤ ꯂꯧꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯁꯃꯣꯔꯇꯦꯝ ꯑꯗꯣꯝꯅ ꯈꯪꯕꯤꯅꯤꯡꯂꯕꯁꯨ ꯁꯥꯔ ꯄꯣꯁꯃꯣꯔꯇꯦꯝꯅ ꯀꯔꯤ ꯇꯧꯔꯒꯅꯤ ꯁꯥꯔ ꯄꯣꯁꯃꯣꯔꯇꯦꯝꯗ 마부 가리나 톰람리바 미에도 우그다바 레이테 사 아두부디 포스모템다디 우라로 아두부 포스모템 하이바디 시바기 마람 마나 레이키다바기 마람 하이바도디 칸가도르가 서 가리나 톰라바니나 쿠닥 아두다 막 이 얌나 찻바다기 브레인기 사룩다 마사가 파우 파우나다바디 이기 공전 랩키버디 하트비트 랩키버니 하이드나 소이드나 하이르간 서하두부 서 아이나 밤자바디 미부 가리나 톰라가 시엔키바 복받다 아두카나노 하이부다 서 코이나 마두당 티독비라가 미와야 두당 가리 아두다기 마탕 쿵굴 리라가 마학부 파방감라바디 서 미기 마짜니기 마마 오리바 아두가 아이게 하와이 오이저리바 이게 누피우 가리나 톰도로 하리바 미에도 미 핫바기 말할다 마하부 까숑 상다 탐보도 파미살 아이나 마하부 까숑 상다 탐보도 파미살 얌나 노아이디 파레도디 포스모템 로르가 타와이 야우드라 박상 로비바돔 야란 아두디 아동기 앙앙싱 마푸 마벤기 마낙틀 에호리 ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯁꯥꯔ ꯁꯣꯏꯗꯅ ꯍꯪꯂꯛꯈꯤꯒꯅꯤ ꯃꯆꯥ ꯑꯅꯤꯅ ꯃꯃꯥꯒ ꯂꯥꯞꯅꯗꯅ ꯂꯩꯕꯅꯤꯅ ꯃꯃꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯏꯆꯥꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯩꯅ ꯀꯔꯤ ꯄꯤꯒꯗꯕꯅꯣ ꯁꯥꯔ ꯑꯩ ꯀꯔꯤ ꯄꯤꯒꯗꯕꯅꯣ ꯈꯪꯗꯦ ꯂꯩꯃꯤꯟꯅꯔꯤꯉꯩꯗ
ngak ngangnaba ngak launaba ngak saunaba adubu hojikti loire mapoka sige loire amuk hana radha ai punsida laglaroi ai gi punsida laglaroi radha pigli bana sasing kanada sinarambaki pigli bana sasing asibu kanada sinarambaki radha nasasing wangi pakum aina matau karam na pigan aina matau karam na pigan adudi ozatigen sir ai thawai haudrabak jam ai puzakraki kero lekai gi missing su hospital asgi mapada ngai tu nai ai ma ki thawai haudrabak jam puraga ai basa sing amu mama gi poloi bade yaun ga dore mama gi poloi bade skri hai ga damno khang de sir nungai ta base sir sing ma yeng ba ngam de sir ma gi loina bi bu yam na nuksi jarong ngani ko sir gamai sini aina niyom sumna lambi de chatla basu aduga aigi punsi karma matam da loigani haiba ngam banati lambi de thorok liba gari mana lana natraga chaliba aina khajitang cheksi lawdo ba yeng hawdo ba dagi supna tangi mikup amani gi second amani gi khongpham amani ka soibedan gari thobora basu lambi de satpora gasu yamna nungai the ba sir angang apik pa ani masu mo hunto mi haire as kalen suti gi karino chatkhiba khorkhiba haire do chalamdradi amok siroi do bani khangdego mi gi punsi ji second amada dum karino ngahak ta dum loi ba jani da second amada dum hingba yaba do second amada dum sibani khangdeni hojik wa ngang dana lerami si ju karino mayam lugre da hojik kan se kari haire do na khangde gamai law hospital manungda soy mani to gadaban funny sir nungdi nungai te kari hai gadaban gang de sir lo sasla sengba junrai de phone amta tawgi gari gala adi mathai de kana kana kari no chen tho hai ber ge nom ta tawgi gari thawri bane na tawri ba singsina kari no mi bu thoma de dum chen gre phang bu phang adi ko khang di khang gadabani moi pabong kari no to godori siba na suani siga kari no ko na hoji pakum piga dori ba siba tari ba paw siga tikendo hospital da thawai yaudra changa do ma nyum da puthuna ba sem sari ai kari no ji to godori siba moi pabo kari hai ga da mano khang ai gi sha gi marai bak ma gi marai bak se kari no thau na thik re ma gi punsi da sum na thokani hai ba se de ko na mang na phaw ba mang nu da bani kari no isu sing asina ima haina korok matam na kadai deno kana deno hoji mama haina nauthi sajaga da bas marai bak thik re ko radha kari nu ne nangi punsi sibo isa gi momon to nok chaba mai thun amuk hanu uba phangaroi da ko basa sing lo bula kani hai bu da ipa na pukri de gi nga pharu rim ni ne nga thonga ga ngasi di hauna sami na ga dori bani hai deno adu ichagi tari ba pawa sibu karino ngasi gi thodo ga se kaya da mang oher ma dinu ngai gani big di ba nangi na sa di sina karino hojik to ga dori makhoi da mama leitri hai ba paw su tamri hojik kana na makhoi da mama leitri hai da paw su tam ga dori no dori sibu yong ne mama oi pa ai na su singda kari ma da paw si tam ngam lo na su singa thawai haudra na chanu pi ya chang da chongchin nu na kam ka da do ai de hojik ta gi ure oi pa bo ai kana de na su sing do themaga asona mama gi manak ta sashi hai de na purasi hospital le ge thawai haudra ba chang soi de na purok la gani aroi bani mama gi saktam do amuk tang yeng jo hosun mapok ko sine mama gi saktam u ge hai ba matam da amuk khana ura roi da ba klau nuksira ba isa gi mai thong do aroi bo ina amuk tang yeng hong na ba salo ne nang bo kari no
ꯅꯪꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯂꯩꯔꯤꯕꯅꯣꯅ ꯆꯠꯂꯨꯅꯦ ꯅꯁꯨꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯀꯧꯔꯣ ꯆꯠꯂꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯊꯦꯝꯃꯒ ꯑꯃꯨꯛꯇ ꯌꯦꯡꯕ ꯆꯠꯂꯣ ꯆꯠꯂꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯅꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯑꯄꯧꯕꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯌꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯃꯦꯝꯃ ꯆꯠꯂꯨ ꯃꯦꯝꯃ ꯀꯧꯔꯣ ꯅꯁꯨꯁꯤꯡꯗꯣ ꯀꯧꯔꯣ ꯃꯃꯥꯗꯣ ꯑꯗꯩꯗ ꯃꯣꯏꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣ ꯃꯈꯣꯏ ꯂꯧꯕꯗ ꯃꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯂꯩꯔꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯨꯕꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯗ ꯍꯥꯏꯕ ꯉꯝꯃꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯠꯂꯒ ꯍꯥꯏꯔꯨ ꯍꯩ ꯃꯦꯝꯃ ꯆꯀ꯭ꯔꯤ ꯇꯧꯒꯅꯨꯅꯦ ꯅꯁꯨꯁꯤꯡꯗꯨ ꯊꯦꯝꯃꯒ ꯄꯨꯅꯕ ꯇꯧꯁꯤꯅꯦ ꯆꯠꯂꯣꯅꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯆꯥꯒꯤ ꯍꯛꯆꯥꯡꯗꯣ ꯁꯣꯏꯗꯅ ꯌꯨꯝꯗ ꯃꯌꯨꯝ ꯃꯀꯩꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯄꯥꯡꯗ ꯂꯥꯛꯂꯒ ꯂꯩꯅꯤꯅ ꯆꯠꯂꯣ ꯑꯉꯥꯡꯁꯤꯡꯗꯣ ꯀꯧꯔꯣ ꯑꯩ ꯊꯦꯝꯃꯒꯅꯦ ꯃꯃꯥꯒꯤ ꯀꯔꯤꯅꯣ ꯑꯩ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯏꯁꯨꯁꯤꯡꯗꯣ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯅꯕ ꯇꯧꯁꯤ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯆꯠꯂꯣ ꯑꯉꯥꯡꯁꯤꯡꯗꯣ ꯀꯧꯔꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯃꯣꯏ ꯄꯥꯕ ꯍꯥꯏ ꯔꯣꯕꯔꯠ ꯂꯥꯛꯑꯣ ꯖꯣꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯃꯃꯥ ꯉꯥꯏꯗꯅ ꯂꯩꯔꯦ ꯂꯥꯛꯑꯣ ꯍꯩꯃ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯩ ꯔꯣꯕꯔꯠ ꯖꯣꯅꯤ ꯃꯈꯣꯏꯗꯤ ꯈꯪꯖꯗꯕꯅꯤꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯏꯃꯥ ꯍꯥꯏꯕꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯣ ꯄꯤꯛꯈ꯭ꯔꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯄꯤꯒꯗꯧꯔꯤꯕ ꯆꯩꯅꯥ ꯑꯁꯤꯕꯨ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯅꯦ ꯇꯥꯏꯕꯪ ꯃꯄꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯃꯃꯥ ꯂꯩꯇꯕꯒꯤ ꯆꯩꯅꯥꯗꯨ ꯅꯧꯅ ꯄꯤꯕꯤꯒꯗꯧꯔꯕꯅꯤꯅꯦꯀꯣ ꯇꯥꯏꯕꯪ ꯃꯄꯨ ꯑꯣꯟꯊꯣꯛꯅ ꯅꯣꯡꯗꯝ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗ ꯑꯁꯨꯛ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯄꯥꯒꯤ ꯃꯦꯝꯃ ꯔꯥꯙꯥ ngasi nangna nangi hek popam lamda masida lakani haidana ipana sagatcharuba manglan punamak ariamba takhre isagi nungsiba maithong amuk hanu uba phanglaroi ko he nungdamba nangi nungdam uthona thikre thako pikliba shusinga sida tahawgadaba hawa chaina singa sibu mata ukramni yengadoribanu matau karamna khangduna leigadoribanu ne he nongdamba kri haigedabano leibak asida khwaidagi hojikanda nungaiba mi sidi kana oirame haiba kada ko migi maran tondaba aduga karino masa patak torga ningang sat phamma ngamami aduga chariba makai adum yotpa yaba as kri haigedabano khangdeda ꯑꯩꯈꯣꯏ ꯇꯥꯔꯦꯅꯤ ꯀꯣ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯔꯗꯤ ꯀꯣ ꯏꯁꯥ ꯄꯥꯇꯛ ꯆꯦꯡꯇꯛ ꯇꯧꯖꯕ ꯃꯁꯥ ꯂꯨꯝꯕ ꯃꯤꯗꯤ ꯅꯤꯡꯒꯥꯡ ꯐꯝꯕꯁꯨ ꯉꯝꯗꯦ ꯆꯥꯕ ꯊꯛꯄꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯆꯦꯛꯁꯜꯂꯤꯅꯦ ꯀꯔꯤꯅꯦ ꯇꯧꯔꯤꯅꯦ ꯑꯗꯨ ꯌꯥꯎꯔꯤꯅꯦ ꯑꯗꯨ ꯆꯣꯡꯒꯤꯅꯦ ꯖꯨꯝꯕꯥ ꯆꯣꯡꯒꯤꯅꯦ ꯑꯗꯨ ꯆꯣꯡꯒꯤꯅꯦꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯀꯔꯤꯅꯣ ꯒꯥꯡꯃꯩꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯀꯔꯤꯃꯇ ꯂꯩꯕ ꯅꯠꯇꯦꯗ ꯀꯔꯤꯅꯣ ꯃꯦꯗꯝ ꯇꯝꯕꯥꯗꯣ ꯍꯟꯗꯛꯇꯤ ꯊꯦꯝꯃꯒ ꯀꯣ ꯑꯩꯅ ꯌꯦꯅꯤꯡ ꯍꯣꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩꯅ ꯁꯛꯄꯤꯌꯨ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯏꯔꯥꯡ ꯐꯠꯇꯦꯅ ꯏꯁꯩ ꯁꯛꯎ ꯌꯥꯗꯦ ꯑꯩꯅ ꯊꯦꯝꯃꯒ ꯑꯩꯅ ꯁꯣꯏꯗꯅꯗꯤ ꯏꯁꯩ ꯁꯛꯍꯟꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯩꯅ ꯈꯪꯒꯅꯤꯀꯣ ꯇꯧꯔꯤꯁꯤꯀꯣ ꯒꯥꯡꯃꯩ ꯀꯔꯤꯅꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯀꯥꯏ ꯂꯩꯈꯤꯒꯦ ꯅꯠꯇꯦ ꯁꯥꯔ ꯀꯥꯏ ꯂꯩꯈꯤꯒꯦꯕ ꯀꯔꯤꯅꯣ ꯁꯥꯔꯗꯤ ꯑꯁꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯗꯤ ꯑꯝꯇ ꯆꯪꯈꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯑꯁ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯂꯩꯔꯦ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯛꯄꯕꯨ ꯀꯔꯤꯅꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤꯅꯣꯅꯦ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯃꯨꯠ ꯑꯃꯗ ꯂꯩ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯁ ꯂꯥꯎ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯎ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯀꯔꯤꯅꯣ ꯕꯩ ꯀꯔꯤ ꯑꯔꯨꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯒꯦ ꯂꯥꯎ ꯑꯁ ꯀꯔꯤꯅꯣ ꯅꯪꯁꯨ ꯏꯄꯥ ꯄꯥꯈꯠꯍꯜꯂꯤ ꯀꯔꯤꯁꯨ ꯅꯠꯇꯦꯃꯤ ꯁꯦ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯁꯦ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯥꯔ ꯆꯪꯉꯣ ꯀꯩꯗꯧꯔꯦ ꯁꯥꯔ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯄꯣꯁꯃꯣꯔꯇꯦꯝ ꯁꯥꯔ ꯅꯍꯥꯟ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯊꯦꯡꯈꯤꯕꯗꯨ ꯁꯥꯔ ꯒꯥꯔꯤ ꯊꯦꯡꯈꯤꯕ ꯔꯥꯙꯥꯒꯤ ꯃꯥꯒꯤꯗꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦꯅ ꯁꯥꯔ ꯌꯥꯝꯅ ꯊꯦꯡꯅ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯁꯦ ꯂꯥꯛꯄꯅꯤ ꯁꯥꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯕ ꯁꯥꯔ ꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯒꯥꯔꯤꯅ ꯊꯦꯡꯕꯗꯤ
nataba hana hatlaga mafam aduda langthoknamba wari sigi makha hayeng amuk tabirasi Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai. Hanana thagachari ngasigi inspector tayai lising amaga samaga hompu subatangka accident ama ngasi wari kamdo wibage accident ama ahanmada wari si samsamna taramada accident thokkiba wari amadagi lagan suspension hayengi tangkak ta kari or kadirgi accident thokpadu hat laga hundok lamani haiba wafama balakre postmortem da Anyway, thank you so much. Thank you for your video. Saying my ampuno makaduga Inspector TAYAI. Thoro masida saruga video my ampuno makabe tare. Tasi no wari tangko kasi so ina tonga na koi web ko madam jagi kana khalla wari saga charga thongi wari ne ai tare. Wari je lai salaktam ni na som. Ayam gi nuai ba ta nuai na na som pothorok pada. Taga chari asi amuk accident ama aina wari si maming ana thong madi accident or murder na have accident na natraga murder ra na hai mene accident natraga mi hat paran ana mayam da murder do pallu tar di wari se khang thok rane na han mena ina accident ama khak on thok bane cham cham ba accident mo oram gane na wari se hing ta ba mi accident mo oram ale nu pi ma le ki da bi mo non kapalaw oram ale na khalaga wari si aroi ba saruk to wari se phodor ko dani hai tar Thank you so much. Tagachari asigi wari taka kasi yaubiri ba sing puna ba kateng da yaubiri ba may ampun mo haitare. Daga Thank you may ano pibirak po comment masama nitong pazagi reaction may ano pabagi daga ina umang da haise kiyo. Ako yung episode 1 dagi na kari mo 5 6 7 yo episode lady so idin na tabi yo episode to gilorak pa da wahang amam da hangjara kana koy kharalera kana haitare. Kudol ga dum tam mangam jaba mayam da yam interest ta hitar inspector tai tawagi lomina sena advice thamjari daga thagachari ngasigi wari da saruga birag libu sing rohit the crystal thagachari sabir maibam thagachari sanjarbam tobishana thagachari khaibam helen thagachari aduga naubicha tapta gai amukafale aduga mo gamaina muno holle anta pire thagachari masi nungai se sini hai tare monodrama da mayam kapangam ba da targa singzalaga kapangam du ne hai tare kaphan mangam du ne khoi nungai jais adaga thagachari beman ningthau khong dagi inspector te anga se extend magi na takpirapa thagachari hanana adaga harisan photo videography sir anan live to yobirami thagachari trilok chan thagachari on thok pani takpiri mani tombia same Thagachari Diamond TV bu na takpirak palusia song thagachari wari fazei serbo takpiri. Thank you so much BP volume pamai wari nungsi mapama anigi matau ta pi ta ba khangau de na takpiri hoi ai so dugi matang nu pi ta jai mapa do sha ba gi hai tare daga character si manada na bano konjen kharaga on thon jin daw hai ba tare ko ma chum mapa sara so matau su khara khara mana handa ba dawicha thagachari Kwaidagi sangwa monodrama hoi lising amaga humpu suzale kanghaude corona matung manung ai tara hanba corona gi manung November gi tang tara 2020 degi haurukhibane ado 24 yoksale 25 yorani hai tare chahi mari hokure inspector TAYAI da thagachari hanana
तुझमी बे हम चनु thank you so much थागचरी अदुगा सबेर थागचरी hit and run episode यामना नुंगाई मतम की वारी yung kaiba me Helen थागचरी अनोवा accident ama वारी यामना नुंगसी यामना सु कपे चाक न लोई करे मका खौरा नंगाई जरी थागचरी इमा मनी तोमिया सेम वारी फजे न तापिरे अदुगा thank you ima ngobi sung tom dre wari tabada थागचरी निंगथौजम दमेन थागचरी thank you so much सखी यमनाम इमा सखी थागचरी एक्सीडेंट अमा वारी नुंगाई मणिपुर की हिल एंड प्लेन की पाक चावबा लौगी मतंग दा हाइजखिबदो हाइतारे होय लौबगी गा इशू खरा होजिक हार की करी वारी दो खरे त पन मने ड्रामा अमा तौबनिना ड्रामा अम सानरगदि ड्रामा दोगी सु कानबा मचा करी खरा हापन अदुगा थागचरी हनन सकुंतला माइबम थागचरी जितेन 1 2 3 थागचरी वारी फजै लाइव याव फंगजरे ता पिरकपा लेम्बे लेमा पोपम थागचरी सर साबन तुमगा मते याद्रे वारी ताजरी होय सादी हम साबजानी दो होजिकसे तसेंगना हादि आई इंस्पेक्टर तयाई सानरिबा कासे बंगन सागलदी वारी आई सानबम खंगजलकते हाइतारे अदुबो होय खोइना स्टूडियो ने ओइबनिनो को द स्टूडियो दुबुदी एसी बुदी पानबा अदो एसी दमक तक अमु थाई तक अमु मुथली तक अमु थाई खोइसु तौरी से अंगकपनि अद एसी इंगाक त सुम थारगा थमंग इंग लाउर सानबा सुम याब नते अदगी नॉर्मल खोंग खुद काय दो ngасai gi sum tor sum ingjalaga skin gai do kusal le ba duna sisu nungai ba thawang nate ba duna taibong mi ba gi sini ne pen bana ga soloi ban hai ba nate saraga na mo sai na muk chaibi aing ba muk pa mi aing ba da ning tham tha da ing nge mo hai ni hoi ve punsi थागचरी अदुबो वारी ताबी बगी दमक thank you so much अदुबो आइंग ब खांग दो सरुग दा साबा खांगजे दु लेरि इंगगा नातोन जे फुंजले इंगगा नातोन एलर्जी तवे आइगिदि अदुना सारगदि नातोन एलर्जी तौदे नातोन फुनबा तौदे सिनेवलाइस रा बेरानी ददना थागचरी मे अपनो बो सिंगा खम इमोवी थागचरी हेमा मोरांग टीम थागचरी सकुंतला थागचरी रोसमेरी सिल्सी सर हंदक्ति सरुग याबसे ngomdre wari se anungsi na takpire थागचरी रोसमेरी सिल्सी thank you so much थागचरी ताबी बगी दमा कदुगा सोइदेना दम सरुग याबियो सबीर थागचरी हायेंग मुक थेंगना सेन takpirak phoi nobicha kuira bagi tungda live yaubireng asidi थागचरी कुसा मसु तवे तवे takpire hoi amsai Musik di fan yaudre di adram nina sabai chang hengale yung khai bam helen थागचरी binodeni khomdram थागचरी haninga letena adaga rani wala lai sang them थागचरी yung khai bam helen ibeman ningthokong dananjoy kang abam थागचरी adaga mani थागचरी gang mai ngang ba taban ngai ta pirakpa thank you so much chanjamram to mishna थागचरी मपागी मतौसे नुंसे कप्पु कप्लोरेन होय मपाना मचागी दम वा भाई बसदीमा अदना थागचरी thank you so much langlen to na sem aduga toijami be ama chenu norem kavita thank you so much थागचरी me ai comment pa su loijere adom na karigumba tumba yadargadi SK TV da changmiro SK TV manipur da changbiraga ahanba local channel da changbiu aduga SK TV की मथंग लेबदो डायमंड टीवी यावबनी अदै क्लिक तोबियो तुम यादरगदी सोइदेना लिंक्सन बेरो इंग्लिश मूवी अमा थाजरके अदोगी मथंग दखने संदोकी बथरोम थाजरके अहिंग तुमदने येंगो हाइबगी वादि नचदे संदोकचरिबा 90.0 वाहोंग रेडियो मथांग से लोइसिनजरे लोइनेना YouTube की अदुगा खुसेम रेडियो की पममा स्वाइदे लोइसेलगा सुनतंगी चैनल अनीदा हौजिक अहिंग अथेंबगी हाइबतारे नोंगान बफावगी संदोकचगदरुबा चैनल आइसकॉम अमदी SK TV अनिशिद मखाताना थोरमदो मक्सदोक सकीगनी अफबा याफबो इमिना सिमयाम पनमक थोरम याविरिबसिंग अनना थागचरी लाइमेयम सुनीता थागचरी अनोवचु संबिरप मयाम थैंक यू सो मच ngasi दमतदि पनमक लोसिनजबगे याब लौजरी हायेंग अमुक्तेक तकाइदना थेंगना मिनसी सनाले पाक किरमदम कंगले पाकना मतम पनमक ते याइफरी खुरुमजरी